Kuki community sing, Kuki terrorist sing, wa haige munna tao. Noi gi wakhanda di Manipur sida ekhoi si tauba ngamba hero ni haina khallamgani. Ekhoi gi brother 6 hadlaga hujik phawba mokda leiringai mathak duda. Lau zatpa mi ani amuka noina hatkhre. Ngarang amuka ekhoi gi innocent mi mari amuka hatkhre. Noi wakhanda di Manipur sida ekhoi ni tauba ngambado haina khallamgani ko. Noi yam thina hainingde wakhandi am nungaide ko adubu munna tao. Noi ngamrabdi noi ga chap manaba kholai baibasing hatlo. Noi na yorpa pairaga lau zatpa Bible pairaga church zatpa mi khoi asigumba hatraga noi hero ni haina khanbra. Aduga noi she Asi India government sina protect taudrabdi central force sing sina noi bu support tauramdradi noi ko naga galan sokna ba haiganu 2023 3rd May manungdo aduda maitai galan sokna ringai duda noi si pong loi khraga dawbni Kuki hidak tawningai haina amma thibuda phangroi dawbni ko naga galan sokna badi hairugunu Hujiksu Central Force singduna noi bu backing daudravadi noi hapta masu yauroi Manipurda Kuki thibada phangroi dawbani adubu ekhoina son base noina center government singsina noi bu full backing dawbani na ekhoi pangan leitaba aduna nakhoina tawning ba dawribani adubu khodlai bai daba innocent khoi bu hatlaga ekhoi angambani haina khanbadudi khanganu Natik lairabdi ay nang sai su hai khre kholai pai basinga tawno aduda noi natik laye haige adudi nate aduga kaugunu ko handag Nepal da thokpado social media da mayam uramgani dana asine ekhoi bu sem biba mapu Hindu oiro Christian oiro ko ekhoi bu sem biba mapu duna yarak taba numita nokhoi mutgani hebasisu nokhoi kaugunu Ban kaugre JFD Praja kya tholakige Yalhoumi siba matamda akhoi na welcome tawraga prayer tawduna wokna bagi damak to akhoi thawai ni hingsibo akhoi ki su saruk nong madi so yaudro bani akhoi si lairi ba yengon amada boiler mayam ama loiraga thamba yoga aduga pot laiba la ko mina la amatamda matu ka aga kiji olaga boiler do hala kiji manga kiji tara na jon thokna bagi damakta laiba makon da laiba boiler do adugi type ta akhoi se Yalhoumi akhoi se Manipur sita loira thamba bane ba Kanana Kuki ki mathakta kanana support tawri miyam puna man khangnarabani sumaina sum loira ga lauthoga thawai lauthoka kanda haksang jingse welcome tawna bagi da bakhoi leirisi akhoi praja akhoi se khari henmalle akhoi khitang de gyan taba mathok tare sum welcome tawba ga sum leireng khalasi kanana welcome tawbidon akhoi lo sigar kanda ngasina aigi oirak pay hayengna adugi oirak pay hangsina adagi oirak pay nomo gi sum loisale sum welcome tawga sum lai hai baba khoi se Nakana madana welcome tawdine nakana mada akhoi gi maitai gi chatnabida ningol amada nupi amada lamlan ba nupa man hekta masa sokpa samnaba kaisu tawnade masi akhoi maitai gi chatnabi asengbani masi dai sida kana gomba party kharana mangak samda lengyan bagi hukchan dana kundu pareng lengi bra khangdene kundu hukpa chap manari ne masagi mayumgi mawa mapureba leina Lamlan ba nupa amada mangak samda lengyan yalan basum thabadu nakan da lengjum da hapado di amorom da khana bayai ngaksam da hukchan dana kundu hupaga chap mane adudi mobani luhonge haiba matamda kanana amu yetoino chum madro yumdana mawa mapure ba leiri mawa mapure ba ni yarga thado ira ba lamda akari gumba khara phakari phange ba kari gumba phangambra khangdeda adugi da mada kundu huktono huknari ba nakan namadana kundu hukpadano huknare nakan namadana akhoi welcome tawdana prayer tawdana akhoi welcome tawre Nakan madana isai nong mai kusi tawri nakan madana lamdam sita kai tawe khangde nakan madana magi idis tolo khar sara bani haina lamdam yolo su kai de order ni haidana nakan madana laire khara amana laiba kan bi no koi lau re sumaina sum masoi tara akhoi loina mak tumbar sira pokoi ngai mina sai se hauji di praja akhoi ongtang di gyan tara se ba afaba luching ma khan gai tara akhoi ana phaba ma thau tae ba akhoi na phalau da bana ngasi di akhoi na furan manam thak to luching ma khalu re ba praja akhoi lo si do tum do re mi akhoi hauji bo kai do gi sai ba no ba akhoi gi thawai yaw tra bhak chang do ngasi hayeng do orak to ro bane ba
ngarang hana amo oigrabane ba ngasi ma ngarang bak thok thokrabane ba ngarang khoi leikidaba naga gi ichinau yaura bane ba sumain yaurok pasing da khoi welcome tawra ka sum wo ka khoi sum leitar ga di hayeng loi san ka na kana no welcome taw bidoise sumain leibagi mahut khoi amtang linjen mana na khoi wakhan ta ba mathok ta dribra ba manipur tang kanje ba manipur da changjal leiba mitop singsina Yalhoumi khoi muthat na ba honari ba se manipur da gi mitop khandok na ta na manipur kanjana ba lambi lai roi manipur 1951 gi base year da manipur dagi mitop khantok ena si tawraga aduga kona census thiba haibase masina dana manipur kanjana bagi lambi leitre masikak tawba pok pata khoi linjen manaba ngamdabra na khalle ban kogre jfd na praja kya tholakige praja lising kha tholakre yumdong gi praja thokide lambi so ka thoktuna miyangi kholaw lawgi praja punama thokibro thokide madu pokta Yalhoumi oireba idai ja khoi masen bakta census ki training chatkani haibagi damakta maira paibi pangjabi imai benjing nam thak tokdana pungo phani selaga census ki training chalami baneba si khoi lingjen manabagi khudam lo Yalhoumi khoi jomtang di gyan ta si kai tawge mayam Pumnamak akhoi loire tumga dawre mi asibak sang welcome tawga lei jaba nate haba ngakta luhong madam lo khoi kundu hungna bagi competition dawga tawna jaba nate ba isai nong mai taw jaba nate ba akhoi khat palang bagi mong ji kitang to si kai tawga wakhani kitang tarasi lamdam nungsi bagi iramdam nungsi ba wakhani kitang chile si kai tawge nungsi bagi wakhal chili ba kaya amase mayam changat chingdana ba mu honari ba yetak yong ching oi dawg yong ching lamdam si kidamak to hona basu chingdana ba honari akhoi masena lamdam si kidamak to hona da basu hona drabani lamdam si mai pa pusu ngamaroi lingjen mandra du pai laite akhoi loina ma mamina ba matamda manipur se laitram matamda akhoi kai leidoino ba praja akhoi wakhan kitang taminarasi praja wakhan ta dribok manipur kan bangamoy sungam nga hengamoy wakhan ta abdilai dana lairiba imai benjing lairiba naha yut kya akhoi lingje tang manarase imai ben khatana manipur ihau hau godaw nati naha kaya gi thodang ne naha jinga gym da chalaga leiraga mi ilairem dam gi da maka thopa kaya ma su leiriba nakan na madana mama mapa gi ising batina bok mateng pangning da ba telo machena bok soiraga mama mapa gi mateng pangning da ba upu machem dong inshallah mateng pangning da ba kadi go machem thangkaning da ba gym da yotum thangkatana iram dam yo thokpa da mo khoi chenari bane ba sumaina khoi gi thodang dawdabai mota game thanadana naha inkhla pai khatana langna leibagi mota iram dam nusiba wakhalo kitang chenbiro kai dawge akhoi lingjen manami na se iram dam nusiba wakhalon chelo ba khadana anga ofai ta ba dona miyam na badnam sibe bugi thabak to ose akhoi lingjen manana si laiba leikidra hakchang mayam se prayer tawgi batam natre huje prayer tawi basing do adu hayeng chi dum atoba kharamna prayer tawkani akhoi judum sidora bane akhoi bali gi hameng oiraga sum leigi hairi baba Kuki gi mathakta bali gi hameng adum oijarage haina khoiramaga lei jaira ba Kuki da kana lenjali noi khoina khangna bana tro amtang lingjen manaji praja lingjen manadana manipur kan bangam loi praja lingjen manabagi maraksida imai ben kha thoklaga ngaksam do hui ba lengyan yan ba kudul humna badawna luhong madang tawriba ngaitong phangdo ba kharana hupoi competition adu ju misi mina lan pham manung se tawriba thabok to madu ongtang masa gi imung manung da leiriba maki mawa ma puroi banatna masa ma sosing tang phajan biyo akoi social media da yeng ba da mit yam nare hauji bot ki namada saksa haijana bagi paw so dum khoi ta da banate madu saksa haijana bu tok bi ganu madu kari gum torok pataraga di miyam na khangarak ba matam da na khoi sumai thiba na kani haiba si khoi Pumnamak tang khangmina si manipur gi Yalhoumi furup singbu mutat ki haiba gi mongda amadi lotion gi haiba gi mongda bali gi hamenga nongma gi sum thengkhang naina halapu gi thong amma chathar gi ba si India government na producer ba man ba mongda manipur government na direction piba amadi Kuki singbu hero kuman na manipur siba mutat na ba honari ba se ahanda makta Yalhoumi furup amoina Yalhoumi furup mayam gi Pumnamak ki mahut chilaga taseng na yaning da ba phongdok cheri loina na masigi thong ka ya sibu tawraga manipur thengkhang naina mutat na ba honra pa matam da ngasi phawbada manipur ki praja Pumnamak ki lairiba leader singna jaga gi phamnai ba singna akhoi bu kanbina ba gi da makta honna ba gi mohota mutat ba gi lalong yaukchang na man ba thong se masi praja amon ta singna penjade masigi thong ji makha ta na sum ta tharak pataraga di praja Pumnamak ki kusang khorang na ba se bakbasina kanmanga makta ba thamoi phadaba nga makta mikupta lusing man akhoi gi mathakta praja gi action lokhala ka matamda ta sengna yam ningam da ba thodok Nepal thoki ba thodok adu ma tholak pa yana lei maram maduna aihangna manipur gi governor amadi manipur gi sem manipur gi home minister manipur gi lusing ba phamnai ba khuding maki mathakta apil ma khak tawjari request ama tang tawjari maduri manipur gi Yalhoumi furup sibu muthakna ba gi thong tathar gi ba si atuba matam de lepiu phajin khiba naga taru atu matam na tek kaidana thadok piu masi kari gu mathadok taba taraga di manipur ase kangkhong chai ba leibak oiraga lai gi sigi mathak
ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯂꯩꯈꯥꯇꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯑꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯈꯣꯏꯁꯥꯡ ꯈꯣꯏꯔꯥꯎꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯛꯀꯅꯤ ꯄꯦꯟꯗꯕ ꯗꯥꯕꯤ ꯀꯌꯥ ꯇꯥꯜꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯆꯤꯡꯕꯁꯤꯡꯅ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯔꯒ ꯃꯅꯤꯄꯨꯔ ꯀꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯕꯗ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯄꯨꯕꯤꯔꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯊꯛꯇ ꯁꯦꯟꯇꯔꯒꯤ ꯃꯊꯛꯇ ꯈꯣꯜꯂꯥꯎ ꯂꯥꯎꯕꯤꯌꯨ ꯃꯗꯨ ꯂꯥꯎꯕꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯐꯝ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯂꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯉꯍꯥꯛ ꯉꯍꯥꯟꯃꯛꯇꯗ ꯃꯅꯤꯄꯨꯔꯒꯤ MLA ꯑꯃꯈꯛꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯂꯩ ꯉꯁꯤ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯃꯤꯍꯨꯠ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯖꯥ ꯅꯈꯣꯏꯅ ꯈꯜꯂꯛꯈꯤꯕꯅꯤ ꯕꯤꯍꯥꯔꯗꯒꯤ UPꯗꯒꯤ ꯂꯥꯛꯑꯒ ꯈꯜꯂꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯂꯩ तसेंगना याम चुम्मी प्रजा अखोइना वखल थेलौबना मरम ओइरगा मणिपुर मुथक्कदबा मणिपुर प्रजाबु तुमना हाटकदबा खल्लगा खल्लुरे अदो हौजिसुना खोगी मतम प्रजा अखोइना पीरी मणिपुर प्रजा कनगदबगी खोलाउ लाउबिरौ मणिपुर प्रजा कनगदबगी वहाई फिरे फिदम लेपिरौ मसी करिगुम लेपक ताबा तारगदी प्रजा की पेनदबा लाखनी मसी लेपक तारगदी नखोइना पामी बोत खुबीना मकपा खुबीदा नते प्रजा पुनमगे खोंबी यांगन दंबीगे नखोइना मणिपुर कलपा मतमदा मदुना तबिदा मणिपुर कलक्तबा तारगदी प्रजा पुनमंगन नखोइगी मथक्ता बोट अमा चपिरोय हाइबसे नसाना साना वखल ताबियु मसीना बोट पिरकनी पिरोय पाखतना प्रजा बोट थेतन तौरगा बोट मुल्लगा लौगनी हाइबे वखन तोपिरो प्रजा पुनमक तसेंगा थमोय पेंदबना ओमचांगनरबा ngaktani मणिपुर कल्लु हाइबसे प्रजा पुनमकी खोलाउनी मणिपुर कनमंगा मोइदबा तारगदी फम थादोकपियु अमुक खनसु बोट लेपिरकनु हाइबसे आयाकी माइकैदगी येलौमी खुदिमकी मवत सिंजरगा पेंदबा फोंदोकचरी हेलो नते एखो येलहोमी मैतै नागा कुकी की खुत्ता करिनो नीति की तूरा लेरिसे कुकी ना हाट पलेत्रे अदो एखो येलहोमी की लीडर सिंह तौनब खंगद्रब्रो खंगद्रदि आई हाइगे एखो की अपुन बलानमी सेमलेसी एखो कुकी नो ओट पसे ओट मनग्रेबा नागा मैतै खायरोइसे एखो येलहोमी ने येलहोमी की लानमी अमा अपुन बसेम लगा थेंगनद्रदि कुकी सिंह की खुत्ते एखो अदुम तूरा लेरनी मोइना एखो येलहोमी मैतै नागा हटपसी कयानो मसिंग यामंदना आई मसिंग भाव खंगद्रे काउखरे अदुदा मोइना एडवांटेज लौरगा अदुम एखोय बिसि मोइना हटला लेरेबा अदुरदि करि तौबताय मैतैनी नागानी खायरोइसे येलहोमी ने अपुनबा लानमी तौरगा थेंगनसी नत्रदि नो उपाय मी मानद्रबा कुकी सिंह मोय करी तानमनो मदु मोयगी प्रॉब्लम नि अदो एखोय सिबे यादे फजना खनथौ एखोय लीडर सिंह को एखोयदि सिरदि करी कंडेम तौगनी शट डाउन तौगनी मदुना करी सोल्यूशन पुरक लगे अदुम सिर लेरे एखोयदि अपुन मलान मी सेमनसी